Torbung Panchayat Victime Committee na ngarang media da thamkhiba wafam leingak ki mathakta demand kaya touraduna Leibak asigi konung Delhi da Changsingani haina leingak ta thamkhiba wafam sing Matam kharagi oina Handokle haina committee gi Co-Convenor Moirangthem Roger Meitei na paomi singga unaba amada fongdokre. Ngasi Moirang da paomi singga unaba aduda Roger na makhata na fongdorakhibada leingak asida yauriba miyam gi mihut oiriba Moirang AC gi MLA Santi Kumbi AC gi MLA Sanasam Premchandra anina mayai tangbal lauduna DC Bishnupur L Bikram SP Bishnupur amadi atai Bishnupur District ki civil amadi police ki makok thongba officer kayaga loinana Torbung Panchayat Victime Committee gi mihut singga unabada committee na leingak ta thamliba point sing leingak ki maikaidagi tha asigi manungda thabakta onthok piragani haibagi thajaba pibadagi Khongjang asi handokpani karigomba thabakta onthokani haina thajaba piriba committee na taliba point sing thabakta apiba matamgi manungda onthoktrabadi makhatana committee na changsingani haina thamkhiba Khongjang changsinaba warepsu laure haiki Ngasigi Paogi mifamadada committee gi thaupuba singsu saruk yaki. Date 4 Tara 2024 ngarang numit asida koi gi Torbung Panchayat Victime Committee gi maikaidagi thamkhiba press note adugi koi makha tajarakpada thadok chakhiba mogi matang da ngasi tang manga Tara 2004 gi numit asida Government of Manipur gi maikaidagi Honorable MLA Moirang Honorable MLA Kumbi DC Bishnupur SP Bishnupur Additional SP SDO Moirang SDPO Moirang hairiba mihut asiga Torbung GP Victime Committee ga paminaduna aikoina taliba demand sing asi tha asi phawgi manungda thabakta oina onthokpada yanare maram asina committee asina Khongjang Changsingani Touramba adu tha asigi aroiba phawbadi hoi handokchare aduga karigumba hairiba yanakhiba wafam asina tha thabakta onthok taba taragadi Khongjang Changsingani Touramba Khongjang adu makhatana amuk changchinjagani.